E layengzariba sanahal sangayumpham nungphu pakham mem hariba hidak si thalubadagi phakhiba miyosingte thangjam ongbi manaubi debi okhongsang mamang lekai ani subada maibam jiten singh khongsang mamang lekai da laisram maichon thaudamdagi mari subada laisram romesh hairo md asarab sangayumpham idigamana thoiba singh koijam rajesh koijam langsin birau hayum interiors Fazaraba ningthiraba comfort oiba ka amada laiba haibasi top pa mahaw amani adongi test adongi budget ki makha pona Fazaraba ningthiraba interior design tonana bagidamak leizare hayum interiors experience lairaba team amana semjaba famni adongi yum adongi office commercial space ki oiba makhal khudingi interior design tawzari loinana complete execution team na pizariba service singdi gypsum falls ceiling tiling for finishing carpentry works wardrobes TV unit amadi furnitures wall finishing da painting amadi wallpaper na singbani matang chunaraba sijanabada nungairaba fajaba modular kitchen athuba matamda sem sajari langsin birau hayum interiors kakching supermarket akuba marol gidamak contact tawbiyo 69099 66954 amuktang gahanna 69099 66954 Tharonggi makasa thajarakpada hojamuk puduna lakzari makhal mathelgi isai sing makhal mathelgi isai tabirum libat singbo amuka hanan nirmala thangjamna taram noksari ngasigi khudolgi ahanbada lokhatjariba isai nang nakaplaga saisakliba Arvin Soibam isai sigi kuyak bibiriba sen sagol sem isai sigi music amadi composer Raju Mutum khudolgi ahanbo oina khudol tamjari mayam puna taminasi Aching betanja ngai ramba amang benungju lam dan ba aching betanja ngai ramba amang benungju lam dan ba aina kaplaga yengba ngamdraba chutaraklaba ngaiba ngamdraba mana chatkhiba khamba ngamdraba chamthokhagera mitlu piranariba lepa leihoba maicha khanghoba kauba ngamdana aina hinghoba Kisigi thokini nan thokleroi khalambani tatna thanaroi manglan gumbani oi thokleroi khalambani setna khainaroi magi miyenga piramba chaina aigi thamoi da tinkhangni yuriba magi mityengna piramba chaina aigi thamoi da tinkhangni yuriba achingba tangja ngai ramba amang banong julam danba aina kaplaga yengba ngamdraba chutharaklaba ngai bangamdraba
ꯑꯩꯒꯤ ꯑꯀꯪꯕ ꯎꯄꯥꯜ ꯌꯦꯡꯅꯤꯡꯆꯣꯡꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯅꯤ ꯅꯤꯡꯁꯤꯡꯂꯤꯕ ꯑꯔꯥꯟꯕꯅꯤ ꯀꯥꯎꯕ ꯉꯝꯗꯕ ꯃꯤꯀꯨꯞꯁꯤꯅꯤ ꯅꯤꯡꯁꯤꯡꯂꯤꯕ ꯑꯔꯥꯟꯕꯅꯤ ꯀꯥꯎꯕ ꯉꯝꯗꯕ ꯑꯩꯅ ꯀꯞꯂꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯆꯨꯊꯔꯛꯂꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯀꯞꯂꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯆꯨꯊꯔꯛꯂꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔꯝꯕ ꯑꯃꯪꯕ ꯅꯣꯡꯖꯨ ꯂꯝꯗꯝꯕ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯀꯞꯂꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯆꯨꯊꯔꯛꯂꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯈꯨꯗꯣꯜꯒꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯔꯤ ꯐꯤꯂꯝ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯨꯅꯤꯇꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ MKZꯀꯤ ꯃꯌꯦꯛꯇ ꯍꯧꯖꯤꯛ ꯀꯣꯚꯔ ꯁꯣꯡ ꯑꯣꯏꯅ ꯁꯛꯇꯣꯛꯄꯤꯔꯤꯕ ꯑꯕꯨꯡ ꯋꯥꯏꯈꯣꯝ ꯑꯃꯗꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯖꯣꯁꯤꯕꯂꯥ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯈꯣꯏꯁꯤꯡꯅ ꯊꯃꯣꯏ ꯊꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Thamoy, 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 aigi thamoy. Thamoy nungda nangi saktam yekli. Wakhal, 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 aigi wakhal. Wakhal nungda nangi wakhal khali. Re 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 re. Thamoy ase nangi oina lauro, wakhal ase nangi dama ngaure. Mikup khuding uning duna leire, tatha khuding leita famso khangde. Tumle tumna mangda ui, chatle chatna mita ui. Tumle tumna mangda ui, chatle chatna mita ui. Lairik pare khoi zangde, na haktabu ning singi. Pare khoi zangde, na hakabu ning singi. Thamoy, 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 aigi thamoy. Thamoy nungda nangi saktam yekli. Wakhal, wakhal, wakhal,
ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪꯅ ꯄꯤꯔꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯕꯤꯗꯥꯏ ꯃꯣꯡꯐꯝ ꯑꯅꯤ ꯁꯨꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯂꯧꯕ ꯉꯝꯂꯣꯏ ꯀꯥꯏꯅ ꯈꯨꯗꯣꯜ ꯕꯤꯗꯥꯏ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯦ ꯈꯟ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯉꯥꯏꯔꯤ ꯑꯩ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯗ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯛꯂꯤ ꯋꯥꯈꯜ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯐꯤल्म ꯑꯪ ꯇꯥꯃꯣ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯗꯒꯤ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯁꯦ ꯍꯥꯏꯅ ꯁꯦꯎꯕ ꯏꯁꯩ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯈꯥꯏꯗꯦꯝ ꯏꯃꯣꯒꯤ ꯃꯌꯦꯛꯇ ꯑꯦꯀꯤꯌꯥꯡꯒꯣꯏꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯈꯜꯁꯦ ꯊꯝꯃꯣꯏꯁꯦ ꯍꯛꯆꯥꯡꯁꯦ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜꯁꯦ ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯥꯅꯕꯁꯨ ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯥꯅꯕꯁꯨ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯁꯦ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜꯁꯦ ꯊꯋꯥꯏꯁꯦ ꯍꯛꯆꯥꯡꯁꯦ ꯄꯨꯛꯅꯤꯡꯁꯦ ꯋꯥꯈꯜꯁꯦ
पुकनिंग से वाखल से थकने से हकचंग से पुकनिंग से वाखल से Manglan so nangi sathi ni Tai bang shu nangi khuthi ni Manglan so nangi sathi ni Tai bang shu nangi khuthi ni Nushi banangi mayana Nushi ba Nangi mayana Ikai basu khangre famda Hangoi basu famre aingonda Ikai basu khangre famda Hangoi basu famre aingonda Nang tabu thawai ni khanjabana Nang tabu thawai ni khanjabana Thawai se hakchang se pukning se wakhal se Thawai se hakchang se pukning se wakhal se luraba lai je ishina Hanjin 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 jana basu luraba lai je ishina Hanjin 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 jana basu Baku yade nangi nushi base Mathangda amuk lokotjariba isai asi saisaklibi Anamika Puyam Isai asi sairengba Herojit Nauribam Isai asi music direction da Amarjit Laurembam Kudol tamjari mayam puna taminase
isay asige loinana hauzik ki oinadi makhal mathel gi isay sing lanthok saba matang asida loisinjari thauram sandoktuna tahanjari basi 91.2 megahertz sandok sariba diamond radio channel dagini hauzik ahanba thauram paringi aroiba thauram da thamjari ngasigi hauzik fawbagi maru oiba paw khudol tamjari mayam puna taminase अहनबदा मरोइब पाव रिम्स नुंगसितगी ऑक्सीजन सुंगदबा ऑक्सीजन प्लान अमा लिंखटगदौरे लिक्विड ऑक्सीजन प्लान सो लिंखटनबा थबक पाइखटबा होख्रे अमसुंग इंडिया दा हौजिक फावदा कोविड-19 ना मियोय लाख अमा लिसिंग 15,800 हेना सिहनख्रे अपुब पॉजिटिव केस लाख 100 लिसिंग 80 हेनख्रे COVID-19 naging ngakthoknaba miyamna sapona khuttoina hambiu. To protect from COVID-19, wash your hands with soap frequently. Mask ningthina niyom chumna upiu. Whenever you go out of your house, wear mask properly. Amadi mi amaga gi marakta feet taruk lapna thambiu. Always keep 6 feet distance from other people. Rumjari STB Manipuri Pawing Birbasing Butaramukjari Paw Sandok na Pizari COVID-19 thengnabada oxygen gi khudong chadaba mayok narakpadagi rims na khanana lokhalakpa khongthang ama oitna nungsitagi oxygen sungnaba oxygen plan ama thuba matamda thamnanaba thabak paikhat phokre masina hana atopa mafam singdagi oxygen leiraga sizinaramba kaya adudagi hena khudong chaba phangalagani hairi rims ki mari leinaba authority amadagi phangba paw amagi matung inna liquid oxygen plan amasu thamnanaba thabak paikhat phore hairi COVID-19 ki hauzik ana layeng bagi thabakta rims na satharakpada doctor yauna mioi chamaga tarani thoi COVID-19 positive oikhre ayamba sing fagalakre hauzik doctor yauna mioi tara rom positive oibedagi layeng bagi thabak chathari Manipur da positive oibagi chang wangkhalakpadagi rims hospital da phamung ahangba leitabadagi covid patient sing layeng bada khudong chadriba si kopnana bathuba matamda phamung nifu hapchalagani hairi hana lairiba phamung chamaga tara taret ase hauzik ahangba mata leitre hairi Rims authority na doctor nurse amadi atai health worker singaloidana COVID-19 positive oiraba singbu layeng bada khumang sauksanaba kana hotnari hairi India da hozi fawbada COVID-19 na mioi lakh amal sing 15,800 hena sihankre apunba positive case lakh 100 lising 80 henkre narambadagi fagalak pamigi masing lakh humfuga taret lising mawdra manga henkre mioi lakh taret lising nifu hena positive oibadagi layeng bagi thabak chathari Makhoi singi manungda mioi lising nipan ga chamapan hena aruba fibam da laikanari malem gi oina hozik fawbada COVID-19 na mioi lakh 13 lising 18 hena sihankre apunba positive case crore mari lakh 10 lising ni funi thoi changa henkre narambadagi fagalakpa mi gi masing crore ahum lakh 3 lising 19 henkre Manipur Women Football Association ge secretary oirambada natana Khurai Pana Apunba Singlup ki founder vice president oiramba Khurai Chingam Bumlaikai de leiba Moirang Them Yaibana lekhidabada coordinating body Khurai Lamlong Kaitel Fambi Apunba Loop Lamlong Kaitel Development Committee amadi Khurai Pana Apunba Singlup na awaba phongdokrei Laikhidraba sitna nupi football bu chawkhatnaba amadi Manipur Singlup Sing punsinanaba kanna hotnaramba misak amani hairi Thobal District Police amadi 3rd ARB kapun nasindana Police Commemoration Day 2020 ngasi Thobal District Police Headquarter da pangthokhrei tharamadu da laikhidraba singi imung manung singa interaction program amasu pangthokhi loinana imung manung singi miyoi singda achamba khodol pot singsu khusnakhi
COVID-19 थेंगननबा मियामना फेस मास्क सिजनबियु सोशल डिस्टेंसिंग ngakna chatpaga loinana toina khut hamnanaba akhang ahai singna hairiba pautak ngakna satuna COVID-19 dagi akhoi pumnamak ngakthoknaba hotnamina se haina ISTV news ki maikai dagi su miyamda khanganjari paugi maraktana bremtang luminasi Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu senga आर्ट्स अमसुंग कॉमर्स की मिंग चंबीबे यागनी अकुप मरोल की दमक कॉलेज अमसुंग स्कूल दगी खंगबीबे यागनी ब्रेक यमतुंगदा अमुकन तराम नोकचरी मखाता पाउ पिजरी Delegate Tikendrajit Babanda Tungan Sinfam Singda Tabak Toriba Sing Asigi Tabak Toram Sing Yangsanana ba private company Amada Sinakre Hari Hiramasida report ama aina jiglei ba mafam asi Manipur Bhavan gi Tikendrajit Bhavan haina khangna ba ko gi Tikendrajit Mark ta layo mafam atudani अखोगी मणिपुर की लेंगाक असगी मखादा लेरिबा दिल्ली की टिकेंद्रजित भवन असगी रूम सर्विस अमदी अखोगी हाउस कीपिंग मरोइना का सेंगदोंननबा अमदी का दा चाना थंगननबा पिखतननबा लेइबा सर्विस असगी दमक्ता दिल्ली की सोनी प्राइवेट एंटरप्राइजेस कोबा दिल्ली द बेस ओवर प्राइवेट कंपनी मखक्ता सही मदलुप लाख यांखई दगिना लाख होमफु की मयादा टेंडर पीदुना मखोइदा थबक असि सिना थोखरे मसिना मरम ओरकांदा हंदक जुलाई अगस्त सेप्टेम्बर असि था अहुम सुबना मखोइना हाइबा थबक असि स्टाफ सिंग असिना पांगथोक्तुना लागली हाइबा मखोइना तौरिबा थबक असिमक तसेंगनमक मणिपुर की भवन असिदा रेगुलर स्टाफ ओइना लेरिबा मखोइ निफु मापन की मनुंगदा बियरर साइदना मखोइ ट्राइन थोय मखक्ति रेगुलर ओइना लेरिबनी तोलो पीदुना सरकारना थामिबनी लोनना मथक्ता स्वीपर तरेट लेरी पुनः स्टाफ कुन मुक्ति गवर्नमेंट तोलो पीदुना थबक तौदुना लेरिबनी करिगुंबा मखोइना तौरम थबक प्राइवेट कंपनी पीथोखरबनीना बेरर सिंग तौरिबा अमदि स्वीपर सिंग तौरिबा थबक असि मखोइना हजिक करी तौदोइनो हाइबसी अचौबा वहांग अमा ओइना लाक्ले पाउदम जरिबसी शेराम रोजेस ISTV न्यूज न्यू दिल्ली Thobal Police na Lilong Police ki Kangbu Galoina na Lilong Arabti area dang asiyu yung marfu romda thi buhumbagi thabak sa thakray SBVL ge nongmay ama lokhat kray Lakadaba maraki mikhalasiga mari lenana ESEI na pirakpa pauktak amagi matung ina enforcement team Thobal district excise na mayay kaba ni sagi mayok da left na sa tharakpa drive ama oit na ngasisu langmay thet mamang amadi maning laikay da ngasi local market lupa listing tara humdoyrongi oigadaba yung liter tara mga yusung bada season na bapolam singaloy na miyoy ani fagat kray Pagalaba yung singadu Commissioner Excise da fine tihal laba matung manghan kragani. Miyam na mayay kaba ni sadagi lap na lebiu height na District Enforcement Team Nodal Officer Inspector S. Nilakmar na Fongdorakli. COVID-19 laisa thengna bada hanbalay roy amadi sana kanglon sing ngak na chatkani haidna wasak lobugi thoram ama ngasi More Police Station da pangthokray More Police Station gi OC Dilip Kumar atay officer sing amadi personal kat na wasak loba du da sarugya tungda More Police na poster campaign ki saruk ama oitna COVID-19 laichatagi section na layna ba warol yaw ba always wear masks in public places wash your hands frequently with soap and use hand sanitizer maintain safe distance haina thaba poster sing More kaithel yaw na mafam kaya da thetpagi thabaksu chathaki Roibada Roiba Pauhona Rimsta nungsitagi oxygen sungada ba oxygen plant ama lingkat kadore liquid oxygen plant so lingkat na ba thabak paikhat pa hokre
ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯣꯚꯤꯗ-19ꯅ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ 15,900 ꯍꯦꯟꯅ ꯁꯤꯍꯟꯈ꯭ꯔꯦ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯂꯥꯈ 63,082 ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯥꯏꯑꯦꯁꯕꯤ ꯁꯟꯗꯣꯛꯆꯧ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯦꯛ ꯇꯥꯕꯤꯔ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯄꯥꯎ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯁꯤ 91.2 ꯃꯦꯒꯥꯍꯔꯠꯖ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯗꯒꯤꯅꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8:30ꯗꯒꯤ ꯁꯟꯗꯣꯛꯄ ꯍꯧꯖꯔꯛꯂꯤꯕ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕ ꯄꯨꯡꯖꯥꯗ ꯌꯧꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ